ngasi gi oiba tongan tongan ba page kharagi posting collection tawbagi manungda ijuning thau hairiba page asina phongdokpagi matung ina nongnini mamangda maitai rebel group na Indo Myanmar border da Kachin Train KNAB kuntraga nipan mari amadi Kachin Train natte hard kraba amadi NSN KNAB taret hard kraba matung Kachin state tagi KNAB chamarom tamu taijang da leiba junta amadi maitai gi kem tugaina na ba changsilakpa haure haiba wafam asina ahan boina miyam da kudol tamjigi amadi video asibu meng tabiri ba punamakpu loktak mapau updates ki makaidagi taramna ukchabaga loinana ikai kumna bu Churachandpur amadi Kangpokpi site tagi hana Kachin state ta training chatluba amadi chatriba makoi chanipan chamapan romsu Myanmar cross tauraga maitai amadi junta da itek taunana balairi Churachandpur site ta kuki terrorist kaya lehodre Indian Army CRPF na nga ahore chatkriba team sing asida India gi sophisticated weapons amadi Russia na saba anti-aircraft gun phawba yauri makoi gi target asi tenjang amadi tamu manung da leiba maitai rebel group loishin bahai ba asini makoi gi reading da maitai rebel group chani muktang lei haina panari logistics line makoina thalabani khali map asi KNAB singna tamu manungda tawgadaba attack plan ni India government ki plan chu aduni chap manai Myanmar manungda leiba maitai rebel group singa si loishinba loirapa matungda amu Manipur manungda leihauba maitai rebel group loishinbani kuki singna hairibu wafam adu India gi rogi operational plan sing aduni Myanmar irang manungda junta amadi India relations phattaba maramna joint military operation tauba yadre maramaduna pro democracy sogatpagi mamingda kuki sing ase training taubiduna maitai rebel group singi mathakta lan tahnanaba plani training amadi maintenance kharcha lupa karor India government na kuki leader sing asida matam chana pi paisa sangna India government na kuki sing asi training tabiba maintenance kharcha pibiba amadi separate administration pi doini haibagi thajaba piba maramna kuki sing asi maitai rebel group ka back channel discussion tauba pak yaroi back channel discussion state government amadi goina taugadabani karigumba Myanmar manungda leiriba maitai rebel group sing asida casualty hek yang phalakpada Manipur manungda hanadagi hena sathi violence firing thokani US na PDF NUG amadi atai EAOS singda paisa thadaba lepkrabani na PDF thaw yaudraba gari engine oiba haurabani thaw yauddragadi gari chenba yade sin state ki US ta leiba Christian leaders singna Donald Trump da makata na mateng pangbina ba haijaba takidrabani maramaduna military junta gi target chu matam chari ngaida tha ahumda PDF loishinbani Myanmar manungda leiba naga amadi maitai rebel group singda karigumba phibam lusilakpa taragadi China gi private security Myanmar manungda chauna operate tawri punna chaminakhigani India government ta hena matha sagani haiba wafam sing phongdokli makha satrakpada AT gi Luchingpurel korongan makhuman gi PS tagi post amakhlo khacharaga thamjagi yam lusila eco phibam si thuna CSO gi leader sing amatta oina pullaga pressure amma khattana tawdradi soirak kadaba yam leire masoi tabaksi thadok lasi haiba wafam phongdokli makha satrakpada AT general headquarter gi PRO oina thopubiriba Ruben Mangang khoirakpang gi PS tagi post amakhal khotchagi asukuina lan tawnarakpasi kuki gi police oigera naharol oigera politician oigera moi masel chap manai ngaihak saunarasu marom thamnade naga ichilinaw singisu chap manai aikhoi gi di loire hai kanade chaunariba usinadriba chingthanariba lanasi loire khanbi khinu hena chaurokkini amukta punsinminasi kanano thinagumse yaibhaba numit oiminarasi haiba wafam thamlakni makha satarakpada hi yaikomba news sariba PS asigi post amani khalo khotcharaga thamjage KCP city maitai gi active members manga police na phagatkhre Imphal East district ki hangang police station gi manung chana leiba Mantri Pukri Thakurbari tagi aina thingkraba lalolu KCP city maitai gi active members manga khulai ga kona na police na phagatkhre hairi police na farba me singadudi Laisram Bulu Singh chahi kungataruk RK Nelson chahi taraga mapan Leril Rakpom Thoiba Singh chahi kungatare Kangu Jam Jibas Singh chahi kunganipan amadi Boya Mayum Sabir Khan chahi taraga mapan kawi hairi makhoi dagi maru taramato yawba 9mm pistol ama 36 HE hand grenade ani mobile phone ahum sling bag ama sel oina lupa lishing manga ga chatret amadi 4-wheeler gari ama recover tawa ngamkhre hairi sanghai tungkhai tawbada chenabani haiba aina thingkraba lalolu KCP MC gi active cadres ama Imphal West
District Singjangmai Police Station gi manung chana laiba Singjangmai Thoksom Lekaidagi Police na phagatpa ngamkhre hairi Police na farba mioi adu maming phangembam Bipin Singh chahi yankhai kawi hairi mioi asidagi two wheelers gari ama mobile phone ama gan loinana four wheeler gari ama recover tawang ngamkhre hairi pesa simaki makhatana UPPK gi active cadres ama police na phagatkhre Kaksing Thawal amadi Impal West District ki area da laiba public miyam dagi senkhai thumkhai tawbada chena bani haiba aina thingkraba lalolup UPPK gi active cadres ama Kaksing District ki Kaksing Police Station gi manung chana laiba Irengban Hawairau-dagi police na phagatpa ngamkhre police na farba mioi adugi maming Phairoi Jam Thoiba Singh Elai Salamba chahi 23 kawi hairi mioi asidagi mobile phone ama four wheeler ama wallet ama Aadhaar card ama pan card ama gan loinana voter ID card ama recover tawba ngamkhre hairi makhatana KYKL gi active cadres ama police na phagatkhre Kaksing Thawal amadi Impal West District ki area da laiba public miyam dagi senkhai thumkhai tawbada chena bani haiba aina thingkraba lalolup KYKL gi active cadres ama Kaksing District ki Hianglam Police Station gi manung chana laiba Wabagai Bazar dagi police na phagatpa ngamkhre hairi police na farba mioi adugi maming Mayengbam Joy Chandra Singh Elias Boinau chahi 23 kawi hairi mioi asidagi mobile phone aniga loinana four wheeler gari ama recover tawba ngamkhre hairi makha satharakpada National Highway 2 amadi National Highway 37 da pochai pudunu lakpa gari Imphal da thunglare hairi National Highway 2 amadi National Highway 37 da lamdam asigi tangai fadana nomada changdraba yadraba pochai pudunu lakpa gari Saniga Humburan Nithoi amadi Chaniga Ani hariba lambi asida apanba yaudana pusilakre makhatana pochai pusilakpada khudongthiba thoktanabagi chingnai oiba mafamsingda security force na conversation tarang lokhatki Manipur district punamakta pamnaba thodok thoktanabagi chinga masung tamda punna checkpoint Samaga tara hangduna achat ong sing sek tawbagi thabak chathakre haina Manipur Police Control Room na thadorokpa chirol amana khangalakli haibo famasi thamjaraga ngasigidi matang saida loisinjare